ให้ดูโยทำเนียนมันจะวิ่งนี่กันเนี่ยใช่ใช่Hai Mia. Hai Mia. Ngasi se ngono pina suti sulai bese sida ko mana ngai thonge soidon khara mai ro le aduga kobi su ma cheram ha challe mai se nga sida adai da sum ma suti lai begi sum chaminna ge tau bane ko adu maya aduga kamen su yamna phuloi di pa thoroi mati khara adum pa thorake kamen pa ba ya ma sa si chaminna ra bane adu mai tawna tawre mayam cha ba ho ge Thabi ko bi ko na ba iron ba da ayan ba kan tiyaw dre sida nga dantors ngasi mo bang si ngasi kami si numidang di ka dinner ni ko si khutna pa ya ne khutna cha ba ya ba ke khoi ok da bai cha ai onu pi thabong na tren nung dang ni thabang ne aduga isunu pi ga mapa ga di pizza thokre aduga mapa ga isunu pi ga lai dinge sida ibani chamina ra ga sum kamen amani sum pa thora ke taw mani da te ko se ka thien bani aduna khutna dam lo ya na bani na khutna do mai di lo ran ok ka da ba chang ko adu da ha pa bani ai mako ko je ka pam ji bo ko aduna mako ko je ngon da ha pe ai di mako ko pam ji ado si gang gi nga hai je manipur no ha bo di yau de ko thabi ga ta cha thu ke yau ta yong de ko manipur dong nga di khang de soi don ji ni pasta hao ko ai nga hai am sa ni ba je manipur da chagum ba na sa gi tu nga hai kamen ji mayang ko loi bak ti pa thu pu do video je sang ni na ko ge khara dum pa thu ki ba ado mayam si thaw bale da ga so adum isni imong loi ba ni sa da dum khara dum pa thu sa ka handak si thawar zu mathang da soi na dum pa thu itu ke kan kan kai sunu pis na sung am ngam dar boy ga kan ga dai ging ko kolom ga hek pai ru da ko ma la dum mun doi to ku ja ba ko adagi di ma tum mi da loi ma tum mi da akhoi su tum bai wa khan di khan de ma tum mi da koi thabo loi sa lau ge na khan bani na si ko bi de yam hao ai ko pa nga thì mà tum dang da ya manipur tho nga hai hao ba cha ro ji si ding hai yau de ko ado phazan thong za bani kano ka taw ta na phut ta na ka taw ta na ado nga se akhoi ma tung da khang nga se lei bu da ne khatang achou ba di kha pa ya ba macha di cái gì cái nào nó cần nó tốt đi ui giờ em sao không bỏ frozen đi kan bakal main lo ai di luar hijau lagi atas sar lagi video số cái mà tông đã video mà tiêm nhiều lắm rồi phải là cha cái mà em phần này em cha sơ lúa rồi ai làm năm lâu bên ngoài thì ta lùi chân lại anh chân lại lùi nè mình chân là xa mà chân là ngoài anh em cha sơ lúa rồi này tôi có cái video rồi năm đến đây rồi nó thằng cả là cái sức khỏe các em biết bao rồi này jibala ta mai mong gi khoi sa bora gi si sa ko mana pidai ba kamen se yam nok ning ba ai ta nok ning ba ba di akhoi ta wo nok ning ba mana phajana hai bi ro ko se ko
ꯐꯥꯔꯁ ꯑꯍꯧꯕꯒꯤ ꯏꯆꯦꯅ ꯍꯥꯏꯔꯛꯂꯣ ꯍꯥꯏꯕꯗ ꯏꯃꯧꯅ ꯀꯩꯅꯣ ꯐꯥꯔꯁ ꯑꯍꯧꯕꯒꯤ ꯏꯆꯦꯅ ꯍꯥꯏꯔꯛꯂꯣ ꯍꯥꯏꯕꯗ ꯏꯃꯥꯅ ꯀꯩꯅꯣ ꯏꯃꯧꯅ ꯉꯥꯏꯈꯣ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯒꯤ ꯁꯤꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒꯤꯗꯤ ꯀꯃꯦꯟ ꯄꯥꯊꯣꯛꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯄꯥꯊꯣꯔꯛꯑꯦꯀꯣ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯈꯠꯂꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯑꯗꯨꯏꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯅꯀꯣ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯋꯥꯈꯜ ꯈꯟꯗꯔꯀꯣ ꯑꯗꯨꯝ ꯍꯦꯛꯇ ꯋꯥꯗ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯗ ꯑꯗꯨꯝ ꯉꯥꯡꯊꯣꯛꯈꯤꯕ ꯍꯦꯛꯇ ꯁꯤ ꯂꯧꯒꯦ ꯃꯔꯨ ꯍꯥꯞꯀꯦꯀꯣ ꯍꯥꯞꯄ ꯑꯗꯒꯤ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯟꯒꯤ ꯃꯃꯥ ꯑꯦꯟ ꯄ꯭रिꯌꯥꯡꯀꯥꯒꯤ ꯀꯃꯦꯟ ꯄꯥꯕ ꯇꯥꯔꯒ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯕꯥꯔꯦꯟꯒꯤ ꯕ꯭ꯂꯣꯛꯇꯒ ꯁꯛ ꯐꯪꯗ꯭ꯔꯁꯨ ꯃꯤꯡꯗꯤ ꯌꯥꯎꯕ ꯐꯪꯖꯔꯦ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯦꯀꯣ ꯆꯦꯅꯦꯜ ꯌꯥꯝꯅ ꯒ꯭ꯔꯣꯠ ꯑꯣꯏꯖꯔꯣ 1K यौदोरे ममाना हराउबदो नचासु हराउदोइनी होय होय अखोई पुन्ना लोइनबक यौमिनरसे अखोइना पाम्बा टारगेट तो को अद लोइन यौमिनरसे मया हाने नुआइती ए इंजाम याम इंचलो अद सिमा पारेको अदुगा मैम आई गेम चाजै को चाउ अदai कनो रोशनी माइबम थावैबन गी अखोई कनो गिने आइगी अखोई मिमीगी ममौ सिंगने मोपानी बागी मबुंग न मोपानी बारा आई काउरिनी मबुंग ओर माने मबुंगनी मबुंग अदुगी आइसे खंगदना को माना अहाबा कनो नेने हना कोरपसिदे आइसे खंगद्रबा माई फोटो दी उबा अदैदा ngसाइगी मोई हाना उगी बसक्तो कनो तौरका उबदुदे ऐसे खंगदनाबको कनो तौहेम और माजु कमेंट सी जो कमेंट बिदे नेगा इना मगा नुसिना लैबसे याम नुसिया होय थैंक यू थागतजरी थैंक यू सु हायरे थागतजरी सु हायरे याम नुसिए माने ngate comment ga torok pase kwa adum tawro adum yengu ko bin longjam aseng ba ima copyright magi sai pa hoda mar ko saba se wakhal yam nuai ta bani wala semjaraga aseng yam nuai te adum mayam suggestion mayam pirak pudai khatang gi wakhal ji ko khang yang ko je hairani khangani kaila wang them family aho ba mayam cha thare da hai hoi adum khara tho ba cha wai du ta re yam na kaila wang them family je ai khang ba khang de ai di khang ye kai ko ai lenga idra se idra khang ai tilibati da gi ne thokchom bimola gi mana pi gi macha no pi khurai da gi kanano si kya ra wang them gi जी आई देख अंगे अंगे हंगदा मानदी माले को दे एक्जेक्टली खंगद्रे बा आई खंगे बा खंगे ये आई खंगे बा को माना खंगदा दि खंगदे दबा आई खंगे याम नुसी अखोई मसेन सुमाइना सपोर्ट तौनरगा को अदुम कमेंट दा वारी वाताय अदुम साना साइगा तौसे याम नुंगाय बा केनो बर्लिन खुलेम आई लब साइन am pide yam nuksije website nam pdp grabane aduga longjam sapna masu okoi subscriber no ne aduga so yam nuksine ibire e mama se ga se yam nuksiye yengba yam nungaye bora ga sa ga siga yam na hauni happy family thank you yam nuksira comment tawirpa khoi so dum isagi khoi dum yengjage aduga sumaina comment da wari watai soi sana ba jam nungai ko dum tau se khoi ge mo so chik toi ni ai si pa sin hena nungai jari
ꯆꯥꯕꯕꯨꯗꯤ ꯆꯥꯁꯨ ꯆꯥꯎ ꯄꯥꯎꯁꯨ ꯄꯥꯎ ꯑꯗꯨ ꯂꯦꯝꯕꯤꯁ ꯋꯥꯟꯗꯔꯂꯦꯟ ꯃꯃꯥꯡꯒꯤ ꯑꯩꯅ ꯄꯟꯈꯤꯕꯒꯤꯅꯤ ꯏꯃꯥꯆꯦꯒꯅ ꯀꯃꯦꯟ ꯁꯨꯃꯥꯏꯅ ꯄꯥꯕꯤꯔꯛꯄꯁꯦ ꯅꯨꯡꯉꯥꯏ ꯆꯥ ꯕꯣꯔꯥꯒ ꯆꯥꯔꯒ ꯏꯪꯅ ꯀꯃꯦꯟ ꯄꯥꯊꯣꯛꯄꯤꯔꯛꯎ ꯀꯣꯟꯅꯁꯨ ꯏꯆꯦꯒꯤ ꯐꯤ ꯐꯅꯦꯛꯁꯦ ꯑꯩꯒꯤꯁꯨ ꯁꯦꯝ ꯑꯃ ꯂꯩ ꯁꯦꯠꯂꯛꯀꯦ ꯅꯣꯡꯃ ꯍꯣꯏ ꯁꯦꯠꯂꯛꯑꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯑꯉꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯤꯁꯦ ꯀꯣ ꯁꯦꯠꯂꯛꯑꯣ ꯑꯩꯅ ꯏꯃꯥꯒꯤ ꯆꯦꯅꯦꯜꯗ ꯑꯣꯜꯋꯦꯁ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯏꯆꯥꯒꯤꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯀꯣ ꯑꯩꯒꯤ ꯌꯨꯝꯅ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯗꯅꯤ ꯁꯤꯜꯁꯇꯔꯗꯩꯅꯦ ꯃꯃꯥ ꯄꯄꯥꯅ ꯒꯨꯋꯥꯍꯥꯇꯤ ꯂꯥꯛꯄꯗ ꯎꯅꯅꯤ ꯏꯃꯥ ꯍꯣꯏꯒꯁꯨ ꯗꯤꯞꯇꯤꯒ ꯑꯩꯒ ꯁꯣꯏꯗꯅ ꯍꯣꯏ ꯂꯥꯛꯑꯒꯗꯤ ꯁꯣꯏꯗꯅ ꯎꯅꯔꯅꯤ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯀꯁꯥꯔꯗꯒꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯇꯧꯕꯤꯔꯛꯄꯁꯦꯀꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯎꯅꯅꯤꯡꯉꯦꯅ ꯈꯜꯂꯤꯅꯦ ꯑꯗꯨ ꯁꯣꯏꯗꯅ ꯎꯅꯁꯤꯀꯣ ꯑꯗꯒꯤ MM ꯔꯨꯕꯥꯅꯤ ꯐꯥꯔꯁ ꯀꯃꯦꯟ ꯆꯦ ꯄꯤꯟ ꯇꯧꯕꯤꯌꯨ ꯍꯥꯏꯌꯦ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯄꯤꯟ ꯈꯪꯗꯦ ꯌꯥꯝꯅ ꯋꯥꯐꯝ ꯇꯧꯋꯦ ꯌꯥꯝꯃꯦ ꯀꯥꯏꯗꯩꯅꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯑꯩꯗꯤ ꯉꯥꯡꯅ ꯆꯥꯔꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩꯅ ꯏꯆꯥꯏ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯝ ꯆꯥꯕꯗꯤ ꯃꯥꯜꯂꯒ ꯃꯆꯤ ꯂꯦꯡꯗꯦ ꯑꯩꯗꯤ ꯉꯁꯥꯏꯗꯩ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯆꯥꯛꯁꯨ ꯑꯩꯅ ꯌꯥꯝꯃꯦꯕ ꯋꯥꯗꯤ ꯑꯩꯅ ꯁꯨꯡꯉꯥꯡꯗ ꯑꯩꯅ ꯉꯁꯥꯏ ꯑꯗꯨꯒ ꯉꯥ ꯃꯇꯨꯡꯗꯩꯗꯤ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯃꯤ ꯃꯥꯅ ꯊꯥꯕꯁꯦ ꯁꯤ ꯂꯩꯍꯧꯔꯦ ꯁꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯋꯦ ꯆꯥꯔꯦ ꯃꯤꯅꯗꯤ ꯀꯩꯅꯣꯅꯦ ꯃꯅꯦꯝꯄꯣꯛꯁꯤꯅ ꯀꯃꯦꯟꯁꯨ ꯄꯥꯏꯔꯤ ꯅꯥꯀꯟꯗ ꯃꯑꯣꯡꯗꯨꯅꯤꯅ ꯄꯛꯅꯝꯗ ꯅꯝ ꯂꯩꯅ ꯍꯥꯏꯅꯈ꯭ꯔꯦ ꯑꯩꯅ ꯊꯑꯣꯏꯅ ꯃꯣꯔꯣꯛ ꯀꯥꯟꯆꯤꯁꯦ ꯍꯥꯞꯄꯜꯂꯤꯅꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯩꯅ ꯃꯔꯨ ꯂꯩ ꯀꯥꯟꯗ ꯑꯩꯅ ꯃꯔꯨꯒꯨꯝꯕꯁꯦ ꯈꯔ ꯆꯨꯞꯄꯁꯦ ꯄꯥꯝꯃꯦꯕ ꯅꯪ ꯃꯔꯨ ꯆꯥꯕꯩ ꯀꯨꯏꯖꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯖꯣꯞ ꯍꯥꯎꯋꯦ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯃꯤꯁꯦ ꯃꯌꯥꯝ ꯀꯅꯥ ꯃꯔꯨ ꯆꯨꯞꯄ ꯍꯥꯎꯏ ꯄꯥꯝꯃꯤ ꯍꯥꯏꯕꯤꯔꯝꯃꯨ ꯀꯃꯦꯟꯇ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯃꯔꯨꯁꯦ ꯃꯃꯩꯒ ꯃꯀꯣꯛꯀꯁꯦ ꯑꯩ ꯌꯥꯝ ꯆꯥꯏꯕꯀꯣ ꯁꯤꯠ ꯅꯥꯟꯅ ꯃꯇꯣꯡ ꯑꯃꯃꯝ ꯁꯦꯠꯂ ꯆꯥꯗꯣꯏꯅꯦ ꯃꯃꯩꯗꯒꯤ ꯃꯔꯨ ꯁꯥꯟꯅꯒ ꯊꯝꯕꯁꯦ ꯃꯇꯣꯡ ꯃꯆꯦꯠꯀ ꯄꯣꯛꯄꯁꯦ ꯆꯨꯞꯄ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯐꯖꯅ ꯁꯦꯡꯅ ꯆꯥꯏꯕꯀꯣ ꯑꯗꯣ ꯁꯦꯡꯅ ꯆꯨꯞꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯅꯤꯅ ꯃꯥ ꯑꯃꯨꯛ ꯆꯥꯕ ꯑꯩ ꯑꯃꯨꯛ ꯆꯥꯕ ꯃꯥꯅ ꯑꯃꯨꯛ ꯄꯥꯕ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯄꯥꯒꯦ ꯑꯩꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯑꯒ ꯍꯣꯕꯦ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯁꯨꯝ ꯑꯩꯅꯅꯦ ꯕ꯭ꯂꯣꯛ ꯁꯦꯝꯕꯗ ꯑꯗꯨꯝꯗ ꯀꯣꯔꯤꯌꯟ ꯅꯨꯗꯜꯁ ꯈꯔ ꯂꯩꯕ ꯑꯗꯨꯗꯣ ꯆꯥꯒꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯔꯤꯚ꯭ꯌꯨꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯌꯦꯡꯒꯦ ꯈꯣꯠꯀꯦꯅ ꯇꯧꯔꯒ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯕ ꯍꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯈꯥꯂꯤ ꯄꯦꯠꯇ ꯑꯗꯨ ꯆꯥꯔꯗꯤ ꯄꯨꯛꯁꯦ ꯆꯥꯛꯊꯦꯛꯑꯗꯕ ꯑꯗꯨꯅ ꯑꯩ ꯆꯥꯗ꯭ꯔꯦꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯆꯥꯗ꯭ꯔꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯖꯜꯂꯨꯔꯒ ꯃꯈꯥꯗ ꯆꯠꯊꯈꯤꯕꯒꯤ ꯕ꯭ꯂꯣꯛꯅꯦꯕ ꯊꯑꯣꯏ ꯅꯝꯈꯤꯕꯗꯤ ꯅꯠꯇꯕ ꯃꯥꯏ ꯑꯗꯨꯗ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯒꯗꯕ ꯀꯃꯦꯟ ꯄꯤꯔꯛꯑꯦꯕꯀꯣ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯟ ꯍꯥꯏ ꯃꯁꯥ ꯈꯔ ꯍꯟꯊꯕ ꯃꯥꯜꯂꯦ ꯄ꯭रिꯌꯥꯡꯀꯥ ꯍꯥꯏ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯍꯔꯥꯎ ꯍꯟꯊꯩꯌꯦꯗ ꯍꯔꯥꯎꯏꯁꯦ ꯍꯟꯊꯗꯕ ꯈꯪꯗꯦꯀꯣ ꯃꯤꯅ ꯍꯟꯊꯕ ꯃꯥꯜꯂꯦ ꯀ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯕꯗꯣ ꯑꯗꯣ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯈꯔꯗꯤ ꯍꯟꯊꯔꯕꯅꯦ ꯁꯦ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩꯁꯦ ꯌꯥꯝ ꯂꯣꯏꯅ ꯎꯈꯤꯒꯦ ꯍꯥꯏꯕꯤꯔꯛꯑꯣꯕ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯁꯨꯝ ꯑꯩ ꯈꯪꯉꯤꯗꯅꯀꯣ ꯁꯝꯂꯞꯄ ꯑꯃꯗꯤ ꯁꯤ ꯃꯇꯝꯁꯤꯗ ꯁꯤ ꯃꯑꯣꯡ ꯂꯩꯔꯝꯃꯁꯦ ꯑꯩꯁꯦ ꯈꯤꯇꯪ ꯍꯟꯊꯕ ꯃꯥꯜꯂꯦ ꯁꯤ ꯀꯥꯏꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯒ ꯑꯩꯁꯨ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯍꯟꯊꯩ ꯍꯥꯏꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯍꯟꯊꯒꯦ ꯀꯥꯏꯅ ꯈꯟꯅꯤꯡꯉꯦ ꯑꯥꯏꯗꯤꯌꯥꯗꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯈꯔ ꯃꯁꯥꯗꯣ ꯆꯥꯎꯕꯗꯣ ꯆꯥꯎꯕ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯩꯅꯣ ꯇꯧꯔ ꯐꯤꯕꯝ ꯁꯣꯛꯑꯒ ꯆꯥꯎꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯏꯁꯨ ꯐꯨꯔꯤꯠꯇꯣ ꯌꯥꯝ ꯐꯣꯗ꯭ꯔꯣ ꯂꯥꯎꯕ ꯂꯤꯠꯇ꯭ꯔꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯃꯥꯗꯤ ꯈꯔ ꯆꯥꯎꯕ ꯐꯣꯗ꯭ꯔꯣ ꯄꯠꯂꯤꯇ ꯂꯤꯠꯄꯅꯤꯅꯅꯦꯀꯣ ꯑꯗꯨꯝ ꯃꯁꯥꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯝ ꯄꯃꯥꯟꯗ ꯃꯥꯟꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯪꯕ꯭ꯔꯥ ꯇꯥꯏꯠ ꯐꯤꯠꯇꯤꯡꯁꯦ ꯑꯩꯉꯣꯟꯗ ꯀꯌꯥ ꯍꯩꯅꯗꯦꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯔꯖꯁꯤꯗꯁꯨ ꯆꯥꯒꯗꯕꯁꯦ ꯍꯣꯏ ꯐꯨꯔꯤꯠꯀꯗꯤ ꯃꯥꯟꯅꯗꯦꯀꯣ XL ꯂꯤꯠꯄꯗ ꯆꯥꯕ ꯂꯥꯔꯖ ꯂꯤꯠꯄꯗ ꯆꯥꯕ ꯂꯩꯌꯦꯕ
ꯑꯗꯨꯗ ꯑꯩꯅ XL ꯂꯤꯞꯇ ꯆꯥꯒꯗꯕꯗ ꯑꯩꯅ ꯗꯕꯜ XLꯒꯨꯝꯕ ꯂꯩꯁꯟꯕꯤ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯤꯞꯄ ꯅꯨꯡꯉꯥꯏꯔꯦꯅꯀꯣ ꯑꯗꯨꯅꯦꯕ ꯇꯩꯁꯦ ꯑꯗꯣ ꯁꯤꯟꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯒꯤ ꯖꯨꯔꯥꯁꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯦ ꯑꯦꯛꯇꯤꯡꯗꯤ ꯑꯔꯣꯏꯕꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯕ꯭ꯂꯣগ ꯌꯦꯡꯕ ꯑꯣ ꯀꯥꯡꯁꯣꯏꯒ ꯕꯣꯔꯥꯒ ꯌꯥꯝ ꯍꯥꯎꯔꯅꯤ ꯖꯨꯔꯥꯁꯦ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯦ ꯆꯥ ꯖꯨꯔꯥꯁꯤ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯔꯦ ꯍꯧꯖꯤꯛ ꯃꯃꯥꯅ ꯀꯦꯕꯗ ꯌꯥꯎꯅꯤꯡꯉꯦ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯅꯤꯡꯉꯦ ꯃꯥꯅ ꯐꯤꯔꯣꯜ ꯈꯔ ꯁꯦꯠꯅꯤꯡꯉꯦ ꯃꯥꯒꯤ ꯂꯤꯡꯀꯁꯨ ꯑꯩꯅ ꯍꯥꯞꯈ꯭ꯔꯕꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯗꯣ ꯀꯥꯏꯗ ꯀꯩꯅꯣꯗ ꯑꯅꯨꯒꯤꯁꯨ ꯅꯍꯥꯟꯋꯥꯏꯔꯝ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕꯗ ꯑꯗꯣ ꯑꯗꯨꯒ 951 ꯍꯜꯂꯛꯑꯒ ꯐꯣꯡꯐꯣꯡ ꯁꯥꯅ ꯀꯥꯡꯁꯣꯏꯒ ꯕꯣꯔꯥꯒ ꯆꯥꯕꯗꯣ ꯈꯨꯍꯥꯎ ꯑꯃꯅꯦ ꯑꯩꯅ ꯃꯣꯏ ꯀꯣꯟꯅ ꯆꯥꯖꯅꯤꯡ ꯇꯣꯛꯑ ꯊꯝꯕꯤꯔꯝꯕꯗꯣ ꯍꯥꯎꯃꯟꯗꯅ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟꯅ ꯕꯤꯟꯗꯤ ꯐꯖꯩ ꯌꯥꯏ ꯁꯤ ꯖꯨꯔꯥꯒꯤ ꯑꯣꯏꯔꯝꯅꯤ ꯕꯤꯟꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯃꯃꯥ ꯕꯤꯟꯗꯤꯡ ꯍꯥꯏꯔ ꯕꯤꯟꯗꯤ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯅꯀꯣ ꯖꯨꯔꯥꯁꯤ ꯂꯩꯁꯥꯕꯤ ꯈꯨꯅꯣꯛꯀ ꯅꯣꯛꯏꯁꯤꯗꯤ ꯍꯥꯏ ꯁꯤ ꯅꯣꯛꯈꯖꯥꯟ ꯅꯣꯛꯎꯒ ꯍꯥꯏꯔꯒ ꯑꯁ ꯈꯪꯉꯦ ꯂꯩꯁꯥꯕꯤ ꯁꯥꯕꯅꯦ ꯑꯗꯨꯒ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯁꯦꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯑꯩꯈꯣই ꯈꯣꯡꯒꯨꯜ ngасai ꯑꯗꯨꯗ ꯀꯛꯊꯔ ꯅꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯥꯛꯄ ꯄꯣꯠ ꯃꯌꯥꯝꯗꯣ ꯈꯔ ꯁꯤꯌꯔ ꯇꯧꯅꯁꯦ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯦ ꯀꯜꯂꯛꯑꯦ ꯅꯣꯏꯒꯤꯗꯣ ꯇꯦꯕꯜ ꯂꯩꯗꯅ ꯊꯥꯔꯒ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯗꯨꯗꯤꯀꯣ ꯌꯥꯝꯃꯦ ꯃꯣꯏ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯐꯤꯔꯣꯟꯗ ꯃꯔꯣꯝ ꯐꯖꯩꯕ ꯆꯥꯅꯕꯅ ꯃꯔꯣꯝ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯔꯛꯏꯕ ꯃꯣꯏ ꯍꯟꯗꯛꯀꯤꯗꯨꯗꯤ ꯄꯨꯔꯥ ꯂꯒꯦꯖ ꯑꯃ ꯊꯥꯔꯛꯄꯅꯦ ꯃꯤꯅ ꯄꯨꯕꯤꯔꯛꯄ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛ ꯆꯠꯄꯗꯗꯤ ꯄꯨꯔꯛꯀꯦ ꯑꯩꯈꯣꯏꯅ ꯍꯧꯕ ꯄꯣꯠ ꯐꯅꯌꯥꯝ ꯄꯨꯔꯛꯏꯀꯣ ꯄꯤꯛ ꯑꯃ ꯑꯗꯨꯗꯒ ꯄꯤꯛ ꯑꯃ ꯑꯗꯨꯒꯤ ꯐꯪꯉꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯕꯔꯦꯟꯗꯗꯤ ꯄꯦꯔꯦꯟꯁ ꯑꯗꯨꯝ ꯄꯔꯃꯅꯦꯟꯂꯤ ꯄꯨꯕ ꯌꯥꯕ꯭ꯔꯥꯅ ꯍꯥꯏꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯅꯣꯡꯃ ꯐꯖꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯑꯒꯦ ꯚꯤꯖꯥ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩ ꯍꯥꯏꯕꯗꯣ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯀꯃꯦꯟ ꯄꯥꯕꯗꯒꯤ ꯉꯥꯏ ꯍꯧꯔꯦ ꯑꯃꯅꯤꯒ ꯄꯥꯔ ꯇꯣꯛꯑꯁꯤ ꯂꯣꯏꯔꯦꯕ ꯆꯥꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯀꯃꯦꯟ ꯄꯥꯕ ꯑꯣꯏꯅ ꯁꯨꯝ ꯆꯥꯛ ꯃꯥꯅ ꯁꯨꯇꯤ ꯂꯩ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯌꯦꯡꯉꯛꯑꯒꯦ ꯀꯃꯦꯟꯁꯤꯡꯁꯦ ꯄꯥꯍꯧꯗ꯭ꯔꯒꯁꯨ ꯃꯇꯨꯡꯗ ꯑꯗꯨꯝ ꯄꯥꯔꯛꯀꯅꯤ ꯀꯃꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯅ ꯀꯃꯦꯟꯁꯦ ꯄꯥꯗ꯭ꯔꯀꯥꯟꯗ ꯍꯥꯏꯒꯦꯕ ꯆꯦ ꯆꯟꯆꯟ ꯂꯥꯏ ꯒꯨꯔꯨ ꯍꯥꯏꯁꯦ ꯑꯁꯦꯡꯕꯒꯤꯅꯤ ꯃꯤꯡꯒꯅꯦ ꯍꯩꯗꯣꯛꯄ ꯋꯥꯍꯩꯒ ꯆꯥꯅꯩ ꯍꯥꯏꯕ ꯄꯣꯞ ꯇꯥꯅ ꯍꯦꯛꯇ ꯍꯩꯗꯣꯛꯑꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯍꯩꯗꯣꯛꯄꯁꯦ ꯂꯣꯏ ꯆꯨꯝꯃꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯂꯥꯏ ꯒꯨꯔꯨꯒ ꯍꯥꯏꯖꯜꯂꯦ ꯍꯦꯛꯇ ꯍꯩꯗꯣꯛꯄ ꯆꯞ ꯆꯥꯅ ꯍꯩꯗꯣꯛꯄꯁꯤꯗ ꯑꯩ ꯉꯛꯑꯕꯅꯦ ꯍꯥꯏꯕ ꯃꯥꯒꯤꯁꯦ ꯏꯃꯣꯁꯅꯦꯜ ꯁ꯭ꯂꯤꯝ ꯌꯥꯝ ꯑꯣꯏꯔꯝꯂꯦ ꯚꯤꯗꯤꯑꯣ ꯅꯝꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯀꯤ ꯍꯨꯛꯆꯤꯟꯕ ꯕ꯭ꯂꯨ ꯐꯨꯔꯤꯠꯇꯨꯅꯒ ꯑꯁꯦꯡꯕꯒꯤ ꯇꯥꯏꯔꯥꯏ ꯑꯁꯦꯡꯒꯤꯅꯦ ꯍꯥꯏꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯗꯧꯔꯦ ꯆꯥꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯀꯦꯅ ꯐꯨꯔꯤꯠ ꯕ꯭ꯂꯨꯗ ꯊꯛ ꯂꯤꯁꯟꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯉꯛꯏꯅꯦ ꯍꯥꯏꯕ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯐꯨꯔꯤꯠꯇꯣ ꯑꯩꯅꯅꯦ ꯄꯗꯥ ꯂꯤꯠꯄ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯃꯥꯅ ꯑꯩꯅꯅꯦ ꯍꯟꯗꯛ ꯌꯨꯝꯊꯣꯛꯄꯗ ꯏꯃꯥꯒ ꯍꯦꯜꯂꯦ ꯂꯩꯔꯝꯃꯦ ꯑꯗꯩ ꯐꯨꯔꯤꯠꯇꯨ ꯂꯩꯔꯗꯤ ꯃꯁꯥ ꯆꯥꯎꯗ꯭ꯔꯅꯦꯀꯣ ꯑꯗꯣ ꯃꯁꯥ ꯆꯥꯅꯕ ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯜꯂꯗꯤ ꯃꯥꯒꯤ ꯁ꯭ꯂꯤꯝ ꯑꯣꯏꯕꯗꯣ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅꯤꯗ ꯑꯩꯅꯅꯦ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯦꯕ ꯀꯥꯂꯦꯟꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯗꯥ ꯑꯣꯏꯕ ꯑꯗꯩ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯐꯤꯗꯣ ꯑꯗꯨꯒꯤ ꯐꯤꯗꯣ ꯑꯅꯤꯔ ꯃꯥꯜꯂꯦ ꯂꯩꯔꯛꯄꯗꯣꯀꯣ ꯑꯗꯨꯒ ꯍꯥꯟꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯁꯨ ꯈꯔ ꯂꯩꯕ ꯑꯩꯅ ꯑꯗꯨꯗ ꯑꯗꯨꯝ ꯂꯤꯠꯂꯦꯕꯀꯣ ꯍꯣꯡꯉ ꯑꯗꯨꯝ ꯂꯤꯠꯂꯦꯕ ꯑꯗꯨꯒꯤ ꯁꯤꯁꯦ ꯚꯤꯗꯤꯑꯣꯗ ꯂꯤꯠꯂꯤ ꯐꯖꯃꯟꯗ꯭ꯔꯦ ꯍꯨꯖꯠ ꯕ꯭ꯂꯨꯗꯣ ꯆꯞ ꯆꯥꯅꯩ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯅ ꯀꯔꯤꯅꯣꯅꯦ ꯁꯤꯕꯨ ꯂꯥꯏ ꯒꯨꯔꯨꯒ ꯑꯩꯅ ꯍꯥꯏꯗꯤ ꯍꯨꯛꯆꯜꯂꯒ ꯑꯩꯁꯤꯕꯨ ꯈꯤꯇꯪ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯃꯅꯨꯡꯒꯤ ꯐꯨꯔꯤꯠꯇꯣ ꯁꯥꯏ ꯍꯪꯒꯄꯥꯗꯣ ꯁꯥꯏ ꯉꯥꯟꯅ ꯎ ꯂꯩꯔꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅꯦꯕꯀꯣ ꯑꯁꯦꯡꯕꯩꯅꯦꯀꯣ ꯍꯥꯏꯖꯕꯅꯦꯕ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯅꯦ ꯀꯥꯏꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨ ꯑꯗꯨꯝ ꯅꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯀꯩꯝꯇ ꯌꯦꯡꯗꯦꯕ ꯑꯗꯣ ꯃꯃꯥꯗꯤ ꯑꯗꯨ ꯇꯧꯗꯦꯕ ꯑꯩꯗꯤ ꯇꯨꯡꯃꯥꯡ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯉꯦꯕꯀꯣ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯕꯨ ꯐꯖꯔꯤꯕ ꯊꯤꯔꯤꯕ ꯑꯩꯒꯤꯁꯤꯕꯨ ꯌꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅ ꯑꯩꯗꯤꯀꯣ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯅꯝꯖꯜꯂꯦꯕ ꯚꯤꯗꯤꯑꯣ ꯀꯩꯝ ꯈꯟꯖꯟꯗꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯃꯊꯪꯗꯗꯤ ꯉꯛꯁꯝꯒꯤꯗꯣ ꯑꯝꯇ ꯂꯤꯈꯠꯍꯜꯂꯔꯣ ꯑꯁꯦꯡꯕꯩꯅꯦ ꯑꯩ ꯌꯦꯡꯒꯟꯗꯦꯀꯣ ꯑꯁꯦꯡꯕꯒꯤ ꯑꯁ ꯀꯩꯅꯣ ꯃꯔꯨ ꯄꯤꯁꯨꯝꯗ ꯅꯪꯒꯤ ꯅꯣꯛꯄꯗ ꯇꯧꯔꯦ ꯃꯔꯨ ꯂꯧꯊꯣꯛꯈꯤꯅꯦ ꯑꯗꯣ ꯄꯤꯁꯨꯝꯗ ꯑꯣꯏꯅ ꯀꯥ ꯂꯩꯔꯝꯃꯕ꯭ꯔꯣ ꯑꯁꯦꯡꯕꯩꯅꯦ ꯑꯩ ꯈꯔ ꯌꯦꯡꯒꯟꯗꯕꯒꯤ ꯏꯔꯥꯜꯅꯦ ꯁꯤ ꯆꯨꯝꯃꯦꯕ ꯑꯩ ꯄꯪꯉꯝꯗ ꯅꯝꯖꯜꯂꯦꯕ ꯑꯩꯗꯤ ꯈꯪꯗ ꯗ꯭ꯔꯦꯁ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯇꯣꯝꯕ ꯍꯧꯒꯠꯂꯒ ꯍꯣꯏ ꯁꯝꯒꯅ ꯊꯦꯛꯀꯠꯂ ꯄꯨꯜꯂꯣꯏꯒꯦꯔꯥꯀꯣ ꯂꯩꯔꯝꯕ ꯐꯤꯕꯝꯗꯣ ꯑꯗꯩ ꯀꯩꯝ ꯁꯦꯝꯗꯣꯛꯇꯕꯤꯗꯅ ꯑꯩ ꯅꯝꯖꯜꯂꯤꯁꯦ
ꯑꯩꯅ ꯀꯦꯔꯛꯑꯗꯤꯀꯣ ꯀꯣꯏꯕ ꯆꯠꯂꯝꯗꯥꯏ ꯉꯥꯛꯇꯪ ꯕꯤꯠꯀ ꯂꯩꯔꯛꯄ ꯀꯣꯏꯕ ꯆꯠꯂꯝꯗꯥꯏꯗꯣ ꯀꯦꯅꯤꯡꯉꯦꯕꯀꯣ ꯑꯗꯨ ꯌꯨꯝꯗ ꯂꯩꯔꯒ ꯀꯦꯕꯗꯣ ꯌꯨꯝꯗ ꯂꯩꯔꯒ ꯀꯦꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯝ ꯂꯩꯔꯤꯕ ꯐꯤꯂꯝ ꯅꯝꯅꯤꯡꯉꯦ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯑꯩ ꯄꯤꯁꯨꯝ ꯀꯩ ꯈꯪ ꯀꯦꯀꯣ ꯌꯨꯝꯗ ꯂꯩꯔꯗꯤ ꯁꯨꯝ ꯌꯦꯛꯄꯩ ꯋꯥꯔꯤ ꯑꯃꯃꯨꯛ ꯇꯧꯔꯣ ꯅꯪꯅ ꯂꯤꯅꯥꯁ ꯇꯧꯔꯤꯉꯩꯗ ꯑꯩ ꯉꯁꯤ ꯄꯨꯂꯞ ꯂꯧꯊꯣꯛꯏꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯇꯧꯁꯦꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯂꯩꯔꯒꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯇꯧꯁꯤ ꯄꯤꯁꯨꯝꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃꯇꯪꯗ ꯑꯗꯨꯝ ꯅꯣꯛꯂꯒ ꯄꯤꯁꯨꯝꯒꯤ ꯅꯨꯡꯉꯥꯏꯇꯦ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯦ ꯑꯗ ꯁꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯎꯔꯤꯅꯦ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯄꯥꯏꯕ ꯁꯪꯗꯗꯅ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝꯅ ꯈꯨꯃꯝꯃꯤꯁꯦ ꯁ꯭ꯂꯤꯝ ꯈꯔꯗꯤ ꯑꯣꯏꯔꯕꯅꯦ ꯌꯦꯂꯣ ꯌꯥꯝ ꯌꯦꯂꯣ ꯌꯥꯝ ꯄꯥꯝꯃꯦ ꯇꯥꯛꯂꯤꯅꯦ ꯕ꯭ꯂꯨ ꯂꯤꯠꯂꯁꯨ ꯌꯦꯂꯣ ꯂꯤꯈꯠꯂꯤꯁꯦ ꯁꯤꯠ ꯅꯥꯟ ꯆꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯏꯟꯖꯥꯡ ꯈꯜꯂꯦꯅ ꯅꯪ ꯄꯣꯠ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯊꯝꯃꯣ ꯀꯣꯕꯤ ꯃꯄꯥꯛ 4ꯅꯦ ꯈꯪꯗꯦꯗ ꯉꯝꯗ꯭ꯔꯦ ꯏꯁꯤꯡ ꯎꯕ ꯊꯛ ꯂꯣꯏꯁꯤꯜꯂꯦ ꯃꯊꯪꯒꯤ ꯁꯨꯇꯤꯗꯗꯤꯕꯀꯣ ꯅꯨꯡꯊꯤꯟꯗ ꯆꯥꯒ ꯕꯣꯔꯥꯒ ꯆꯥꯁꯦ ꯃꯌꯥꯝꯁꯨ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯅꯝꯃꯛꯎꯒꯦ ꯀꯃꯥꯏꯅ ꯇꯧꯔꯛꯎꯒꯦ ꯈꯣꯠꯂꯨꯒꯦ ꯍꯥꯏꯕꯗꯣꯀꯣ ꯁꯨꯝ ꯀꯅꯥ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯅꯝꯃꯤꯁꯦ ꯃꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯔꯝꯕꯁꯨ ꯌꯦꯡꯅꯤꯡꯉꯝꯗꯕꯁꯨ ꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯈꯤꯇꯪ ꯑꯣꯄꯤꯅꯤꯌꯟ ꯄꯤꯕꯤꯔꯛꯑꯣ ꯀꯔꯝꯕ ꯅꯝꯃꯛꯎꯒꯦ ꯀꯃꯥꯏꯅ ꯇꯧꯔꯛꯎꯒꯦ ꯀꯥꯏꯅꯀꯣ ꯑꯗꯨꯒ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ